Haukiba tang taramathoigi numidangda kakwada thokpa irang ama lakshinanaba security force na tear gas kapada wantaraktuna Rims Hospital ge ICU da Laikannarakkhibi Kakwa Naorem Leikai dagi Laishram Ningol Sanjita Ngasi Numityungba Matung Pung 2.30 Rom Tabada Leikhidre Press na fangba paw magi matung inna Laishram Ningol Sanjita haukiba numit kharani ase Dr. Singhi akanba mityeng makhada Rims Hospital ge ICU da laying chathadna lakhibane adubu laibak thibadi mahak ngasi nungthil pung 2.30 Rom Tabada Leikhidre Leikhidre Sanjita ge thawai yawdraba hakchang adu Rims ge middle sangda puduna postmortem pangthokre Laishram Ningol Sanjita Kakwa Naorem Leikai dagi Naorem Dipake loinabine mahak tha mapan ge angang naupubata natana angang unamnabagi matam ngaidna leiringaida laibak thiba thodok ase thokibane panba yabadi tha sigi taramanthoi ge numidangda kakwada thokpa irang ama lakshinanaba security force na tear gas kapada wantaraktuna advanced hospital da Laikannarakkhibi Matung Rims Hospital da refer tawrakpadagi ventilator gi matenga loinana Laikannaduna leiringaida mahake puknungda leiba macha dusu leikhidabane